इंडिया की प्राइम मिनिस्टर नरेंद्र मोदी का मणिपुर की चीफ मिनिस्टर नोंगथोमन बिरेन का कांगलुप की इरांग हौरखिब मतुंगदा अहानबा ओइना ngarang इंडिया की कोनुंग दिल्ली दा उनखरे मिपुम खुदिंगमकना अंगंबा मतेंग पांगनादुना कुमजा लिसिंग अनि कुंट्रा फाउबदा लेबाक असिदगी हेपेटाइटिस लाइना मुथतनबा होटनमिनसी हाइना हेलन फैमिली वेलफेयर मिनिस्टर डॉक्टर सापम रंजनना फोंदोखरे MLA Nurul Hassan Luchingba Kaitagao Kendra gi miyamna nafsagi jeng fangdabagi mayokta Imphal East DC office ta Thomzin Kray Amadi jeng yelamdaba adu yen bahore MLA Nur Hassan na miyoy khara khomjilaga jeng yen de haini irang hori basi MLA na sanaba lilani haina Kaitagao Kendra gi manung chana leiba maira pai bilup amadi club singna fongdorakli Kurumjari ISCOM media ki pau mideng tabiriba kwaipumnamakpu aisal ki janambamna taram nokchari hauzik pau sandokna pijari India की प्राइम मिनिस्टर नरेंद्र मोदी का मणिपुर की चीफ मिनिस्टर नोंगथोमन बिरेन का कांगलुप की इरांग हौरखिबा कुमजा लिसिंग अनि कुनहुमदोई की मे अहुम की मतुंगदा अहानबा ओइना ngarang इंडिया की कोनुंग दिल्ली दा उनखरे हाइना नेशनल मीडिया ना रिपोर्ट तौरे प्राइम मिनिस्टर मोदी अमदी चीफ मिनिस्टर बिरेन उनाबा अदुदा डिफेंस मिनिस्टर राजनाथ सिंह अमसुंग होम मिनिस्टर अमित शाह सु सरुक याखी चीफ मिनिस्टर बिरेन हौकिबा निमित खरनी असिदा प्राइम मिनिस्टर मोदी ना अथोइबा मिथुंगलेन ओइदुना पांगथोकिबा नीति आयोग अमदी बीजेपी ने लेंगाकपा चीफ मिनिस्टर अमदी डेप्यूटी चीफ मिनिस्टर सिंह की ओइबा मिनिस्टर्स कॉन्क्लेव दा सरुक यानबगिदमक दिल्ली दा लेरखिबने फमकिबा मिफम सिंह अदु खुंगंगदगी हौरगा लाइरबा लेहंदबा लेबाक अमा ओहेनबगी पांदम थंबगा लोइनना तोंगान तोंगानबा चौखट थरांगी मतंगदा खना नैनकी सही अमा हेलबा लाना से प्राइम मिनिस्टर मोदी ना वांगांगदबा अमदी चीफ मिनिस्टर गा उनदबगी मतंगदा मणिपुर मियाम ngasi फाउबा पेंदबा फोंदोक्तुना लाखिबने नाकलमरोमदा ngarang ayu anganbada कांग्रेस जनरल सेक्रेटरी जयराम रमेश ना प्राइम मिनिस्टर मोदी ना यूक्रेन की खोंगचत चत्रिंगै नत्रगा हलक अब मतुंगदा चीफ मिनिस्टर बिरेन गा तोंगाना उनदुना वारी सानख्रब्रा हाइबगी वहंग हंगखिबने पनबयाबदी कुमजा लिसिंग अनि कुनहुमदोई की मे की तांग अहुमदगी हौरखिबा इरांग असिदा मियोय चनी कुनमाथोय लेखिदबग लोइनना लिसिंग हुमफु हेना लानजेनदुना लेरिबने इंडिया लेंगा ने कुमजा लिसिंग अनि कुंट्रा फाउबद लेबाक असिदगी हेपेटाइटिस लाइना मुथतनबा होटनरिबा सिदा लमदम असिगी मिपुम खुदिमकनसु अंगम मतेंग पांगनदुना माई पाकनबा होटनमिनसी हाइना मणिपुर लेंगा की हेलन फैमिली वेलफेयर मिनिस्टर डॉक्टर सापम रंजनना फोंदोरकली वाफम असिंगसी पोरमपात लेबा जेनिम्स की मैन ऑडिटोरियम होल द पांगथोकिबा वर्ल्ड हेपेटाइटिस डे कुमजा लिसिंग अनि कुनमरी की थौरम अमदा चीफ गेस्ट ओइना सरुक यारदुना फोंदोकिबने It's time for action haiba hiramda National Viral Hepatitis Control Program, National Health Mission amadi Directorate of Health Services Manipur na kutsamnana sinduna pangthokiba thauram aduda Special Secretary Health Family Welfare A Hungyo Warsang, Directorate of Health Services ki Director Dr. Osana Hanbi, Directorate of Family Welfare Services ki Director Dr. L. Tomcha Kuman, Jenims ki Director L. Deben, Dr. L. Deben, Medical Superintendent Dr. K.H. Lokesor Amadi, SHS NHM की State Mission Director Dr. M. Dinesna Mithunglen Singwena Sarukyaki. Tauramatuka Mari Lenana Dr. Sapam Ranjana Makhatana Fongtokibada India lengang na hepatitis laina asi kumjalisingani kunmathoidagi hauna lemna laying duna lakli Laina asina karigumba narabadi athuba matamda laying duna fana bohanabiyu TB amadi HIV department asu laina asi thengana bohanabada punna chatminaba mathau tai loinana NGO singnasu achoba thodang loduna mateng pangbiyu Laina asina karigumba nare haiba khanglabadi lotsinduna thambigano maduna khudongthiba kaya tholakpa yai haiki Loinana
blood donation tawbagi kanaba kaya gi matang dasu wafam kaya phongdoki ngasi gi tharamadu hepatitis ki free screening tawbagi khudong chaba su piki hepatitis is like make saying hepatitis more towards hepatitis B C Government of India under the Ministry of Health and Family Welfare 2019 the hepatitis C control programs or roll out of 2021 the hepatitis B treatment diagnosis matam chana tawba treatment matam chana tawba duga say vaccination hepatitis B vaccination treatment today like three hepatitis C ngasai angang Hubert na haibiramba duga Dinesh na haibiramba Hubert ka Dinesh kuna mahak moise hepatitis hidak se chabadagi yamna mo testimony mo yamna muaina magazo hidak chabadagi matam chana chabadagi government na PBB matam chana chabadagi regularly masage chabadagi hepatitis free oire habado this is Zapumna Manipuri, Zapumna Manipuri, Kamina, Matutai. Ketrigao Kendra ki manung chanaleriba miyamda National Food Security Act napsagi cheng tha taruk pipita na leri haibagi mayukta ngasi Kendra asigi miyam amadi MLA Saik Nurul Hassan Yauna Imphal East DC da Thomjin Kray ngasigi miyam gi khongcheda duda MLA masalu chingduna DC office tamna khong nalaki Wadhuriba Tataru ki Pitokta Naleri Baching, Atubada Pitokadabane, ration card holder da politics ki Kudong Chava Lauraga, Ching P. the Bayaning de Haina Taba play card sing Sizunaki, Tungda DC office Tangak Saliba Masing Yamlaba police singer Akan Mong the Muknaraba Matungda, get Nam Kaiduna Manung Silaki. MLA Galoina na Imphal East DC Daina Kumantem EDC SP Imphal East DSO Kapuna Faminaduna Warisanaki. Maduda MLA na handak pangtu kadariba assembly mifam haudrungai mamangda tha Nepalgi fangada bacheng adu tha ani ki fangkre watliba tha taruk asi pithok pigada bane ration card paiba singi oina mamangda jeng phanglamlaga nauna oirakpa azana maming kakthalaga jeng fanghandriba asi sukupna yengsen biduna leitalaida singwa mideng changbiu haiba wafam sathamki DC gi maikai dagisu atuba matamda pithok na bhatnaragani haibagi thajaba supiraki haire Karigumba hairi buwafam singasi thabak ton thoraktaba tarabadi masidagi hena akan bakhongjang changsilaknaba sem saragani hai buwafam thamki ngasi changsiliba khongjang ase miyamgine praja singi fangfam thokpa hak amane Government of India na piriba constitutional right amane constitutional right amabu mathau phajana tawba ngamdaba Cabinet PD Minister resign tawfam thoki haibada haiman bathok loi hai buwafam phongdoraki Official register copy da makoi ching sarup si asukpi da ni asu in han fair price of agents and season number register maintain lai ribodo adugi ona taina bada tongan maung da maung marin nai da bida ching khoi gi phangam beneficiary ka 45 to 50% in terms of percentage on thor ka ganda cha da ni khung ma di na cha da yang khai gi chang ching phangak taw al number morga phaisau na ba lai ra ba praja ma khaisina anda ke sum da ba so yamna waraba nangna tamza sida ching agaki bosin osegi complain ai inakha nongmagi manungda yamlo gemi yankhai chama chini chahum yo posyo aigonda yam tina ngangan ba SLS da chebe nangna thi howai kai ching pi ga da haibni chingba da ki thopa praja ma gi asawa adagi phangpham thokpa hak constitutional right man this is the mamang si pandit this is not some time frame scheme welfare scheme nate so the government of India na constitution da piraba constitutional right makakte ana constitutional right si forward pajana mathau to hanang jiba KFN PD minister do design to from to e haibu mayam gi law se
amadi aigi demands Ketrigao Kendra ki cheng yelam daba adu Manipur ki Chief Minister Nongthobam Birenda haizururaba matungdagi yenba hore haina Ketrigao Kendra ki manung chanaleba Mairapai Bilup amadi club singna fongdorakli Ngasi Ketrigao Kendra na konba club amadi Mairapai bi lup kun mapal na punsinduna naharup taleba Pangong Youth Development Association na pangthokiba pawgi mifam amada Leikai asigi Mairapai bi Surmila na fongdorakpada Ketrigao Kendra da Hokiba Thanipal asida Kendra asigi cheng yenda na lerakli Hiram asigi matangda Kendra asigi MLA Nur Hassan da kayaraka na mayum da chatuna haizarabasu masa fawba unahandaba amadi cheng yen bidana lerakiba adu Ketrigao Kendra na kuonba tongan ba mapum singdagi club amadi Mairapai bi singna Chief Minister Nongthobam Birenda haizaruraba matungdagi Cafen PD Minister Susindrona Kendra asigi cheng yen bahobire Masigi damakta Chief Minister bu Kendra asagi miyam na hainingai leitana thagat phongduk chari haiki Nakalamaramda Ketrigao Kendra gi MLA Nur Hassan na miyoi khara khomjilaga cheng yende haina irang horib asi MLA asina sanaba lilane Leingak asibu mingcha thiana bu hotnabani haire Leingak ta Tyson baki mahut masana cheng yen thoktabani haiba ya zagadabani amadi Thanipal cheng yen biyu haibada MLA Nur Hassan na Kendra asigi miyamda response amata pidana lakpadagi Chief Minister da haizabadagi hauzik thamari ki cheng yen ba haubirakpani haire loinana makha tana lemhauriba tha singisu yena bahotnari maramaduna hauzik MLA Nur Hassan na thadokpa miyoi kharana cheng fangdre haina irang hauriba singasadi masagi document sudaba miyoi ngaktane Lengak asibu mingchathi na bahotnabani haina fongdorakli loinana masagi document sudabana card sabangam dana leriba miyoi singasigisu lengak na athubada card saba yana bathaudang singbiu haina su appeal tawrakli Lekai lekai ki wamina rakpanina akoi punna amaga cooperation pinaraga yamna understanding tawnana cheng si yen baneba aduna hojik thamari gi cheng yen ba loisalakadore habi yare aduga thamari amagi wali baji thane gi si yen ba loibaga amu mathang thadarakani habi wafam duni adu loibaga anda adu moina pirakpadigi makha pawna khoina dum phangadabani ko aduna tawbagi di norasana tawriba thabakse akoi khajitang warawi mana ngalingai matamdagi akoina seli base phangdasano ba thani panji phangdasano ba sangaba matamji da akoi ngasagi mairagi phankhara lejono bhara oida sapa imaindol hanubi akhoi mayamna sapasi kayamna waranggadagi habdu magi minungsi do thani pan seng charak ta bhaibasi covid ki lan ge amuk thengna rubi kokta khul hapingai dudigi matungda amuk kuki lan thengna leireba adi marakta tamu ising isau len mayam ge awaba mayam thengna je praja mayam aigi praja mayam je ware haibasi ma khajitang khandha biraga akhoi ge praja akhoi ge maga taidap oinarga mana hojikta da thabak phaba saraga sengkhala ibase akhoi ga understanding amada thabak tominar mada akhoi Manipur State Power Distribution Company Limited MSPDCL amadi Manipur State Power Company Limited MSPCL gi kumjalisingani tara mapal gi recruitment gi result haidokna leribasi athuba matamda haidok piu haina recruitment asira sarukya khiba candidate singna Power Minister Thongam Biswajit gi Sanjan Thongda leiba quarter da jatuna unakre Minister Unaruraba matungda candidate amana paumi singda fongdorakpada MSPDCL amadi MSPCL gi thabaki recruitment lokiba jahi taru rom phazilakle Queen namsen duna lady bathabak asi haidok na bawafam mari lenaba singi mafam na kayarak thamkre thabak asigi mari lenaba minister amadi director ga su unare consult minister ga fongdorakpagi matungina thabak asi athupa matam gi manung da haidok na bahotnarage haibagi thazaba piraki hainasu fongdoraki haire 2019 batch hai tare all MSPCL MSPDCL written test complete candidate JC gi mai kai digi hoge concern minister ga amin nazare adu mark thabu asin laibna maram oraga mathangi concern minister ga una nangai ge mage approval ama thare aduga concern minister ga famin narani si khaktane khoi ngasi ode unare e tawu thabuk mage problem aruba laida hai tare mage wari thodo ba kai sanadre ma mathang next unadu da phajna akoi hana 2019 dalau ki MSPCL MSPDCL gi di return haidok pi haibagi akoi concern minister ga unajage masa ga adu do tan unadre akoi ngasi ngak famina badu da ko na ma ga unabaga unaraga akoi faminaraga adu gi matang be koi media ha na hai ki badal lai re adu concern minister amting unajana ga akoi hona jaba do akoi ma gi so thabuk aru lai bane na
कोना फना उनरगा अखोई मीडिया ममांग दा अखोई मा कंसर्न मिनिस्टर ना हर वफम दा थमगे वफम ने कोई जेसी की साइड की हाइजरिस मणिपुर की आर्टिसन वाहेंगबम सायादा सांत कबीर हैंडलूम अवार्ड कुमजालिसिंग अनि कुनहमदोय पिरखरे वाहेंगबम सायाना अवार्ड असी फंगलकपदा चीफ मिनिस्टर नोंगथोमम बिरेना महाकी एक्स हैंडल अकाउंट थागतपमदी नुंगाइबा फोंदोरकली चीफ मिनिस्टर बिरेना सायाना अवार्ड असी फंगलकपदा मणिपुर की चौथोक चनिंगाइनी हाइरे इनपी साबदा सयागी तोप तोपा खुदई बबु सकंग बिदुना अवार्ड असी पिरखिबने पनबे आबदी सांत कबीर हैंडलूम अवार्ड असी हैंडलूम सेक्टर की खुदई बसिंगबु सक खंगदुना नेशनल की थाक पीबा अवार्ड ने चही अमा हेलबा कांगलुप की लानसन मरम ओइरगा आइखोगी खुन नागलिबा इचाइनाउ सिंग द ऑनसिंदुना फानब होटनबा अमदी फाब तौरिबसी यानिंगदे कक्सिंग डिस्ट्रिक्ट की लाइमनाय ममांग लेकाइदगी खुन नागपा हैक्रूजम सोमरजी चही कुंट्रा अपोप लेखिद्रब जुगेश्वरबु अथुब मतमदा कंडीशन अमत याउदना थादोरकदबनी हाइनंगसी लाइमनाय ममांग लेकाइदा वागत मिफम फमख्रे लाइमनाय मैरा पाइबी ने सिंधुना फम की वागत मिफम मदुदा सरुकिया की बे मैरा पाइबी अमना फोंदोरकपदा थासगी कुंतरे की नोंगथिलदा हैक्रूजम सोमरजितना युम मयाद लेरिंगैदा गाड़ी मचादा लाकपा फिजम सेटपा मी अनि न पुरगा चटखिबने अदुगा पाउदा लालहौलुप अमगी मिंग पक्सिंदुना पुलिस न फारे हायरकपदा अंगक अमसु पोकले हाइकी कांगलुप की लानसिदा मिचम अमा ओइना मतेंग पांगदुना लेजब मिसकने महाक पुफा की बदुसु ममानब सिंगा चटमिनरी बोय खल्ले फाबनी हाइब खंगलम लबदी अवाब असि तारमदबसु याबनी हायरदुना अखोई खुलनाकपा मिचम सिंदा ऑनसन ऑनसिंदुना फाबिरगदी अखोई मतौ करम हिंगदौरिबनो हाइना हंगलदुना खुलनाकपा सोमरजितपु अथुब मतमदा थादोकपियु हाइकी खुगी इसान पा सोमोजि थागिबजे अखोई यानिंगदे मरमदी मा हंतकी लानगी मनुंगसिदा मा बलंदियार वने लेजबनी म्यागी मतेंग पांगबु खोपो मिचमदे मा ngaraam phagibase khudi mamanaba laibo pugiboy khalle sumna isamadi hadi hanchilanga khoi le machinda dum leijabani ara khodi mapang manaba laga pugi malena dum leithoi adu akhoina khangre dum ma sakhibani na dum leire aduga thengaba matamda akhoi nupi myam chalaga kanharu ba yabdo phau ba yabdo khoi gibani sakhibani na dum khalle khoji aduga kona thenga kanda khoina pawdu phangbani aduna sumaina misam sida onsan khunngakjaba isa inau sida onsan dana sumai sum phabiragadi akhoi karmai tawduino ba icha singje mama akhoi kamai leyu haibano ba isa jing sumai sum moina haidi nat ek to pansilaga sum phaba taradi karmai tawduino ba masi yaningde athumo tamda thado piu ma mara leitabani misam ni ममंग चही के मे अहुमदगी कुकीसिंगना मैतैदा चथरखिबा इरांगसी था 15 फाजिलकलबा फाउबा लोइसिनबा ngamdabagi अचौब मरमदी इंडियन आर्मी असम राइफल्स ना कुकीसिंगी मिचंगदा लेसिनखिबदगी इरांगसी असि फाउबा लोइसिनबा ngamdabane मरमसिना मणिपुर के असम राइफल्स असि लौथोकपिख्रो हाइना पोइरै लेमरोल अपुन मेरा पाइबी लूप मणिपुर की मसालोय संगमो एरिबा नोंगपोक लेमरोल मेरा पाइबी अपुन बलूप नोंग लंपाल न सिंधुना खुराई साजो लेखाई कम्युनिटी हॉल द पांगथोकपा वाकत मिफम अमदा नोंग लंपाल की प्रेसिडेंट मोइरांगथम साबित्रिना फोंदोखरे मखाताना नोंगपोक लेमरोल मेरा पाइबी अपुन बलूप नोंग लंपाल की मेंबर अमसु ओइरिबी खोंगबान ताबम अनिताना फोंदोखिबदा लमदम असिदगी असम राइफल्स लौथोकपगा लोइनना हौजेक रिलीफ द लेरिबा मियाम मसा मसागी युमदा हंदुना लेबा यानबा होटनगदबने हौकिबा चहीगी मे तांग अहुमदगी कुकी मिलिटेंट सिंगना लंदारकपदगी लमदम असिगी मियाम खम थेंगना अवाबा खुदोंग चादबा मायोकनहनबदा नतना मियोय कया लेखिद्रे मियाम की पुंसी लंतुम ngaknaba लेरिबा असम राइफल्सना नाकल नामदा सौगतुना मैतै सिंगबु ताथिबा मिगेंग येंगबिबा अदुगा कुकी मिलिटेंट सिंगी मिचंगदा लेपगी थवोंग सथरकलिबसि यामना लाइबक थीबने ओइरकलिबा फिबम असिदा मणिपुर की लेमाइदगी असम राइफल्स लौथोखिबगी मतम यौरे मणिपुरदा इंग चिकना लेबा ngamnaba असम राइफल्स नतबा थमोय सेंगना मियामगिदमक थबक तौगदबा सिक्योरिटी फोर्सिंग मरुओइना
State Force-singna Manipur ngakpagi thaudang asi lohonbiyu amadi thogliba irang asida mayum makaising may thadokpikraba Hojik relief camp singda changjafam loduna leiriba miyoi sing asi masa gi yumda hanjinduna tangdu leitana leiba yanaba lengakna sinbiyu haina su fongdorakli Megi tang ahumdagi kupisingna mitayda landarakhiba asi tha tara manga sujalaba phawwa waroisil ama purakpa ngamdabasi gi maramdi Assam Rifle kupisingda pot toksinbanani aduna athuba matamda akhoi state sina Assam Rifle si halanbi kho aikoina maru oina ngasi phamjari basi Manipur gi laimai sidagi Assam Rifle asi athuba matamda lokthokpi ko haibagi jamakta akoi phamjabani aikoina haijari madudi Manipur da Assam Rifle nataba atopa aikoi gi tangdu laitaba Regiment ama thabiraga sukai de adu tawdadi Manipur da lairiba aikoi gi Manipur gi sifai singna ngahan badasu thoido hendongna akaiba laite na khali aduna maram oiraga thuba matamda Manipur gi laimai dagi Assam Rifle lokthokpi ko aduga loinana aikoi gi lanna mayum makai leijadraba mayum mai thadok pigraba adugumlaba praja kaya amana ngasi kemta lairiba asisu athuba matamda aikoi gi Manipur government na aikoi gi mayum da halanbi gi naba phirep su lobiyo haiba wafam simasu thamjari amda jiri gi praja sing tangdu leita dana lairiba asimasu athuba matamda makoi busu tangdu leita ba phibam mamada lehanbinaba honabiyo haiba simasu haijari mera paibina haijaningina singdana lo leitaba tamdana lo leiba aduga loinana akoigi lan soknariba isa isu singda akoigi panjan lo ek mayam ama panjan biraga phabi base masisu tawbiganu haiba wafam jimasu thamni Loktak Development Authority Workers and Employees Union na Loktak Development Authority ki staff singbu Manipur lenga ki makhada leiriba atai department singa manana benefit PBU equal work equal benefit facility of pension with equal norms to other department facility of retirement benefits equal to other department framing of separate RR for LDA employees promote non-technical employees as per seniority basis hyper demand sing Thasigi kunmari dagi lengak taksan laduna lakhiba adu lenga kawari sanaraba matung yanaba ama purakpadagi ngasidagi hauduna sis work strike togani taurambadu matam kaktana handokle haina union asigi secretary Pukrambam Syam Kumar na LDA gi office ta pangtopa pawgi mefam amada phongdorakle Mahakna makhata na haikibada LDA gi chairman M Asni Kumar amadi LDA project director Bhagatonga union gi mayor singa puna faminaduna memorandum of understanding MOU ama sign tawnaduna union na taliba demand sing pigani haina thazaba pirakpadage ngasidagi hauduna sis work strike sathagani tawramba khongjangadu handokpani haiki pawgi mefamaduda union gi maru oba mayor sing amadi member singsu sarukyaki Sir Asni Kumar amadi endegi ekhoi keno ibiriba hello department oriba project director ga hairiba ekhoi endegi workers and employees union gi general secretary amadi project director ekhoi Sir Bhagaton ga hairiba ekhoi memorandum of understanding ama sign tawnai hairiba memorandum understanding do asida leijare mayam asida leijare adu asida ekhoi na yanari si ekhoi tang kunma pandagi ekhoi matam kaktana sizwa strike thabu lepe khongjang changsin gani toramado asihumraba ekhoi gi endegi project director ekhoi Sir Bhagaton Mingoina Panjarabada Amadi Kaikmatik Charaba Honorable Chairman Ekhoi Merangthem Asni Kumar Punna Ekhoi ga Phaminarba matungda Union ga Phamina matungda Hairiba Ekhoina Taliba demand sing ase Makhoina Thajaba Pirakpadagi Ekhoi Tangkurma Pandagi Matam Kaktana Ekhoi strike Torongmani Torombado Hairiba Janaba Asigi Makhada Ekhoi Hairiba Ekhoi strike Sizwa ki strike ase Ekhoi Matam Kharagi oina Ekhoi suspend tawre habase media gi thongda Ekhoi amuka sohanna komjari Ziribam Higher Secondary School, Bidyanagar Multi-Sport Utility Auditorium Hall Amadi, Chingdong Leikai Upper Primary School Deliriba Relief Camp Ahumda, Kaisamthong Assembly Constituency ki MLA, Sapam Nesikan Singhi, Team Nesikan Nanomadi Changraba Yadraba, Chanathang Naba Polam Kaya Relief Camp Dakhutsin Nakre.
टीम निसिकान के मेंबर ओरिबा माइबम प्रफुल्लो न पाउमिल सिंधाई किबदा मणिपुर थोकलिब इरांग असि चही अमा हेंजिलकले मरम अदुना लेंगाकना अथुब मतमदा लोइसिनबियु हाइना फोंदोकी लोयना अरोइबदा आइन हाजनिंगदि सरकारदा हुजुजि कुइरे अखोइसि चही अमा हेंजिले अना मौमदा लेबसि मदु अथुब मतमदा हाइबा इरांग से लोइसिनबिदुना नेना ताबा मणिपुर अमा इन चिंग लेबा मणिपुर अमा वहलसि हाइबा मखमसि इननि मकैदगी इरांग मीडियानि फोंदा हुजुचरी टीम निसिकांतना याखरे विद्यानगर रिलीफ कैंप दिलेरिबा लोकोई पुंगदगी एन बचंद्र सिंह कौबा मियोय अमन हाइकिबदा रिलीफ कैंप असिदा लेरिबा मियामना अवाबा कया मायोकनदुना लेरे मसी लेंगाकना मित्येंग चंगबिदुना मखोइबु मयुमदा लेहनबियु हाइना फोंदोकी अदुना अकोगी हजिक रिलीफ कैंप लेरिबा कंडीशन सिसु यामना वाई अकोगी थौदोक 2023 दगी होलकीबा थौदोकसिगा मरि लेनना मफमसिदा यामना खुदोचादबा कंडीशन अमदा मायोगनरि मसी अकोगी मणिपुर गवर्नमेंट माइकैदगिसु अतुबा मतमदा शांति पुबिरकनबा अकोगी रिलीफ कैंप लेजरिबा इंडस्ट्री साइटगिसु मणिपुर सरकार दा अखोइना मसी यामना रिक्वेस्ट तौजरी हंजिन हंजिना माहिरोई सिंह एजुकेशन कमिश्नर एजुकेशन मिनिस्टर डायरेक्टर हायर टेक्निकल एजुकेशन अमसुंग जॉइंट सेक्रेटरी एजुकेशन सिंहदा ओजा अवाटपा थाबिरकना बाहायजरबसु ngasi fauba माहिरोई सिंहना थेंगनरिबा अवाबसिंग खंगसिनुसिनदना लेथोकलिबसि यानिंगदे हाइना इम्फाल कॉलेज की माहिरोई सिंहना फोंदोरकले कॉलेज असिगी एजुकेशन डिपार्टमेंट की ओजा अनि वाटपदगे कुमजालुसिंगनी कुनहुमदोई के सेप्टेम्बर थादा लेंगा की डायरेक्टर ऑफ एजुकेशन यू ना ऑर्डर अमथोक्तुना अवाटपा ओजा अनि असि थाबीनबा चेथोख्रब मतुंग जॉइनिंग फाउबा तौद्रिङैदा ऑर्डर असि अमु कैंसल तौकी जॉइनिंग ऑर्डर असिबु अमु कैंसल तौरिबा असि करी अरोनबा एजेंडा लेबगिनो हंगलदुना कॉलेज असिगी अवाटपा ओजासिंग अथुबा मतमदा थाबिरक्त्रबदी अकनबा खोंजंग चंगसिनलगनी हाइना इम्फाल कॉलेज की माहिरोई सिंहना मखाताना फोंदोकी अदुना महिरोई अमोइना इम्फाल कॉलेज की हाइजेनिंगमदी एजुकेशन अमसुंग फिलोसफी डिपार्टमेंट की ओजा वालिबसिंगसि यामना अथुबा मतमदा मई लेनबसिंग थाबिरौ महिरोई सिंगी खल्लगा मै थाबिरतब तारगदि महिरोई अइकोइना चांग अमोना थाबगी लेजररोई मरमदि अइकोइ फाना ममांगा थक्का फासिबा त्यामा लेले अदुना अथुबा मतमदा इम्फाल कॉलेज की वालिबा ओजासिंगसि थाबिरतब तारगदि महिरोई इम्फाल कॉलेज की महिरोइसिंगना अकन खुंजन चक्सिलम सेम साबा लेजरे करिगुंबा मणिपुर हाय मणिपुर इरमदमसि खुंजन चक्सिलरगदि थबा अमा पाथुक्तबगी स्टाइल अमा लेरिबसि मई लेनबा सिंगना मधुगी वाकन थबुगिरन लेजे थौबाल हाउखत लेबा पीस एंड फ्रीडम एकेडमी की माहिरोई तरा तरुक असे अयुक पुंग मरी मखाई ताबा अद्वाइदा हॉस्टल द लेरमदबदगी एकेडमी असिगे प्रिंसिपल न पुलिस रिपोर्ट तौरबा मतुंग सेनापति डिस्ट्रिक्ट की मनुंग चेनबा लेसमलोक विलेज लेरे हैब पाउ फंगबदगी ngasi nongtil pung ama makhai rom taba matamda tek takai tana kanwa ngamkhre माहिरोई तरा तरुक असे सेनापति डिस्ट्रिक्ट की मनुंग चेनबा लेसमलोक विलेज लेरे हाइना टाटा ड्राइवर खरना हाइरकपदगी अरामबाई टेंगोल यूनिट 1 की QRT मोबाइल टीम ना मफमदुदा जतुना मखोइबु लौखलुबने माहिरोई सिंह अदुबु थौबाल नोंगांग खोंगदा लेबा AT यूनिट 1 की ऑफिस पुरक्तुना काउंसलिंग पिरबा मतुंग स्कूल अथॉरिटी अमदी गार्जियन सिंहदा खुदसिनरकलबा मतुंग पुलिस स्टेशन दा अमुक पुरखिबनि हाइरे पनबे याबदी स्कूल असिगे पांगथोकदबा फंक्शन अमगिदमक सेम साबकी थबक लोइरबा मतुंग माहिरोई खरदा ओजा सिंहना ngang chaikiba thodok ama leikibaga mari leinana angang sing adu school dagi chenba oigani haire Hana Indian Forest Services IFS thabak toramba akam bonbir dwajana iba DC Trade and Forestry in Manipur haina mingthon balairik ama ngasi haunabi matungina Manipur Press Club ki lotak hold up phone kre Lairik Pungbagi Taram Adada, Indian Forest Services Tegi Pothakraba K. Thambau, Retired IAS R.K. Nimai, Retired IFS T.H. Ibobi, Retired IAS K. Radha Kumar Amadi, Chief Conservator of Forest Ki Principal, S.S. Chabrasu, Thoramadudha Sarukyaki,
Tharam aduga mari leinana Lairika sigi aiba akam bonbir dwajana fongdorakpada DC ket na umang wamang yukhatna bohona badalawram bathaudang kaya iduna thanamba record sing tigaduna mahakna piram liba kaya adu buning sing bo oina lairika si mahaki maming dilawduna ibane DC ket hairiba miyoyasi State Forest Officer oina appointment pibina bahaijaruba matamdasu matamadu de paliba ningthau amadi mahaki darbarda leriba miyoy singna wakhalon chana dabadagi pikhide Masida natana forest yagi karakpa senfam kaya niyam lana sizinaduna thamba kaya sebu yaningdaba phongdokduna ajoba thaudang kaya lauramba sebu tungi mirolna ninghona bakhanduna lairika si phongduna miyamda khudol tawbani haina su phongdokki ad udi sum yang thokpa forest ngang akpi da sangat pi da badi manipur film adugi sokchalako aduna yam sokchalakpatigi mase maduna maram moina 1932 da mase appoint tawna Adaman anubu system ji mayam amako hana permit system tormasi block system de hapchalakna adigi forest ki ek leke dauni adi forest reserve forest leke dauni all forest belongs to the maharaja ga naman akan principal kharasi hapchalakpadi di forest habit oigedau mal adumana report se submit tawre adigi forest ki matamda akhigi additional darbar member larmi ibung holsi appoint tawdna ko forest department ji lenkhala adubu madinga sagi forest gi revenue sam laga akhoi forest amuk masi thada bidedna Pasadam look to Pasad, other bit than forest mang and the Maharaj, mind to Wuzan. There were members who there were members Matam Nahani, Dishikasu Nahani, Tang Moisi, Yanada Bakali with him as it will be given. Other than Mana, Irami, Pazagrava plans he implement to the say, how I am noised up. Other than Mongon the Pazaba tribute and Tangi Pike. I Mongon the Homezam Tangi Pig and a Kandari. Other Masila, he is a winning. Other plus Masagi, Mana, Iramiba, Aquena, Ilahuda Badegi, who gives Manipuri forest awaba thengnariba Manipuri prajada awaba thengnariba amamba mayam se masi khara dorasu mana iramiba scientific management se koi naugi mu adopt toba targeti khadi phagat kadra haibe si khanjabadi ge ina lariksi da ai put hadarapun Milal Assam gi lamjing makhada maifana sinduna ngasi Joypur Mongolpurda numit tarani gi oiba maitei mayek tambi takpi bagi tharam haudokre Mitei mayek tambi ba hudokpagi tharam aduda Milal Assam gi President Seram Heraji, Thangzam Brojen, President Maifa, Tamijur Rahman, Wahengbam Surendra, Siraz Udinna Dais de Famki, tharam aduda Sarugyaki ba Milal Assam gi General Secretary Wahengbam Surendran Haiki bada. Assam da Imalon amasung mayek kan bahaibasi Mitei lona Imalon oiriba pumnamaki thaudangni haina phongdokki. Security force na chinga madi tampaki chinyaningai oiba mapum singda ti bahumbagi thabak makhata na chathakre adubu miphamipun amadi khulai phabagi paudi leite haina Manipur Police Control Room na thadorakpa cherol amana khanghalakle National Highway 2 da Pochei Puba gari chani humputara mari security yakan Jackson tharang marakta Imphal da purakre haina so cherol asina makhata na phongdorakle Langathel mayai lekai deleba puyam chawba koba khunja amagi ingkholda ngarang numidang yong ikai tv haina khangnaba slow lorries ama changlakpadegi rescue tawduna People for Animal Tawbagi volunteers sing the sinarakpadegi ngasi ayuk pung mapal makhairom taba adwaida Langathel uyok chingda tek takai dina thadokre haina People for Animal Tawbal na thadorpa cherol amana khanghalakle Sports Youth Welfare Department Government of Assam na kumjalasingani kunmarige November dagi January fawba pangthokiba first edition of Khel Maharam ge district level da sarukyaduna medal fanglakraba sanaroi singda certificate of merit yenthokre certificate yenthokpaga mari leinana makhal makhagi sports ki lamda thaudang kaya lobiriba expert singda su ikai khumnaba utki panba yabadi Hairiba Khel Maharam ase Rampur Tea Garden Playground, Dolu, Udharbon, Itkola, Silchar, Dolai School Ground,
Labokti State Playground achingba mafamsingda Athletics, Football, Kabaddi, Volleyball amadi Kho-Kho na chingba masanasing sanaki M. Dev Singh Memorial Academy Benakandi Part 2 da Pangthokiba certificate yenthokpagi tharamadda retired ADC Arambam Nandababu Mutum Rina Singha Chairperson MDC Major PS Manidon Singha Irom Gauramanina mathangsitna mipam mapu athoiba mithung amasung ikai khumnaba mithung sing oina daistafam ki Kasar ki Dolai Kendrada by election ki dama Congress Party na sem saba hokre Dr. Maimom Santi Kumar ki khuthangda BJP thadoktuna Congress ta mingchen kre Asam ki Dolai constituency ki manung chenba Borjalenga Block Congress ki model committee ani mathang sitna Naya bill amadi Borjalenga ngasi Asam ki Mitei Congress luchingba Dr. Maimom Santi Kumar ki lamjing makhada mai pak na sem kre High River Block asidagi BJP ki MLA kakiba na maramna Congress Party ki mapangal sonduna leirambani adubu MLA oiramba Parimal Sukla Baidiana kumjalisingani kunmari ge Lok Sabha mikhalda MP oikibadagi lagliba September thada MLA seat asida by election pangthokpagi tangai fadaba lakhibane Assam ki Agricultural Development Officers ADO ki thabak lobada senja thumjaga mari lenina former APSC Chairman Rakesh Palbu fine oina lupa lakh ani thian ki bagaloina sahi taramari kaisum sangda leina bafadok pikre Agricultural Development Officers ADO ki thabak lobada senja thumjaga mari lenina ngasi court na chenaba miyoi kontrani thoi bafadok pikibane KSS da chenaba Basant Kumar Dole amasung Samedo Rahman buna lupa lusung yankai fine thian duna Sahi tara kaisum sangdalaina ba phadok pikre nakalamaromda chenaba candidate kon mapal buna lupali sing tara fine thian bagaloina na sahi mari kaisum sangdalaina ba phadok pikre Panbay abadi kumjali singani tara tareta Prevention of Corruption Act ki makhada former Assam Public Service Commission APSC Chairman Rakesh Paul yauna miyoi kontrani thoi ki mathakta case file tawrakraba matungda July 22 da court na mara leire haina lauthok ki bane Manipur yauna Nagaland Mizoram amati Tripura da hayeng lebapokpa numitagi lakador basagol senimit fawba akan mamongda nong taraba yai haina India Meteorological Department IMD na hairi IMD ki matungina Himachal Pradesh Uttarakhand amadi East Rajasthan da lakador badumit manga asida mayai oirapna nong chugani hairi Jammu Kashmir Ladakh Gilgit Baltistan Muzaffarabad Punjab Haryana Chandigarh Delhi Uttar Pradesh amadi West Rajasthan da su lakadori banimit mangani asida nong chugani haire East Rajasthan da ngasi nong chugani haire West Uttar Pradesh Himachal Pradesh amadi Uttarakhand da yumsakaisa namita nong chugani haire lakadori ba yumsakaisa namita Jharkhand da nong kana chugani haire Hauze Cookie Narco Terrorist in Alandarakuna, Maitrabaki Ngamkaida Sinarak Pasibu, Nanganabagidamak, Universal Friendship Organization a sponsor Toldana Nongpok Maike Nanganabagidamak Hangduna Ladyba, Nongpokana Tengo Lakpalusang Itamda, Maitrabak the Akiba Makaloon and a Kang Sandurokli Balana Kayadagi, Karadang or Basungak Tupangam Nabagi Pandamda, UFOgi, Maite Lalois and a Kang Hida Kap Tokpagitarum among a sea. Itam na pang tukre, Taramaduda lamdamadugi club may rapaybi amadi mahiroi kaya na su wakal tawgat pirakpagi tagat papagdok pagaloy na makatabo oy na wadhauri ba atay mapamsing da su kang hida kaptok pagi taramasi makatana pang tukigani. Hauzik sana bagi pau lobirasi.
Kangba Chess Academy na Sinduna Ningombam Bajar Community Hall ngarang pangthokhiba SZFI KV National KV Regional da mai paglaba qualified oiraba amadi saruk yakiba sanaroi singbui kai khumnakre ikai khumnakraba sanaroi sona medal lawrakraba aribam punara Sharma KV Akampat Angom Manikanta KV Akampat Bhagya Lakshmi Angom KV Akampat ni Chess sanaroi singbui kai khumnaba ki tharamda Kangba Chess Academy ki founder amadi president oiriba Okra Manglemna Atoiba Mitunglen Oiduna Sanaroi Singh da Chamlaba Khulol Pidani Kai Khumna Ki Haina Academy na Thadorapa Cherol da Kangalakli District Sports Association Bisnupurgi Nauna Thopuna ba election nga si Pangthokre DSA Bisnupurgi Office ta Pangthok ba jahi gi election ge returning officer oi kiba CH Budi Chandra na Khudiek Piduna Thador ki ba cherol amagi matung inna El Nabana President H. Ibo Tombi K.H. Rongnei Jiru T.S. Inau Kanguzam Piananda Amadi T.S. Dinesna Vice President Amadi K.D. Pakna Treasurer Oina Khankre Haina Kangalakli Laglibo August Anidagi Hauraga Mari Fauba Andhra Pradesh na Yumboidina Visakhapatnam gi Rajiv Gandhi Indoor Stadium Amadi Port Trust Diamond Jubilee Sports Complex ta Port Trust Diamond Jubilee Sports Complex Pangthok kadariba Taret Suba National Cadet Kyorogi Taekwondo Championship the Saruk Yana ba Manipur gi team the Saruk Yagadariba Sanaroi Amadi official singing Lauthokre Manipur gi team da Saruk Yagadariba Sanaroi Singna Nongmaitam Yaifaba Haisnam Avdas Ningthauzam Lamnganba Lukram Nawal Thaudam Khagemba Laurembam Henba Kumandam Lanchenba Thoksom Lingzen Thoibi Laisram Enzel, Elangbam Mansi, Yaifabi, Kangembam Amadi, Lanchenbi Abu Zamni, State Team the Official Daras Kumari Hari Pyari Amadi Naurem Ranjit na Team Manager. Salam Joni Amadi Laisram Nauboy na Team Coach Oiragani Haina All Manipur Taekwondo Association at Hadorapa Cherol da Kangalakli. District Volleyball Association Thobal meeting Makada Youth Development Committee YDC Khoirom na Sinduna Thasigi Kunumdoidagi Team Nepal na Saruk Yaduna Yairipo Khoirom Kangzepong da Satharak Kiba Thobal District Intervillage Volleyball Tournament Kumjali Singani Kunmarigi winner Lewa Lamding na Oikre Ngasi sana kiba tournament sige final match da Lamding amasung Andro A ani na sana kibada Lewa Lamding na Andro Ebo stretch set da kunmanga taramanga kunmanga kunhumdoi kunmanga taramapal da maiti bapiduna tournament sige winner oibangam kibane winner oikraba team Lewa Lamding na selgi mana lupalising taramanga aduga runners up takraba Andro A team na lupalising taragi mana funky Best player Lewa Lamding gi Ibobi, Best striker Andro gi Ibochao, Best lifter Lewa Lamding gi Sanayaima amasong Best liberoda YDC Khoirom gi Khomai na takre. Tournament adu loisinba ki tharamda Thobal Jilla Parishad ki Adakshya K.I. Sobhana Thoiba Mithunglen, Leirongthel Ningel Gram Panchayat ki Pradhan Salam Kumar na Thoramapu aduga Youth Development Committee Khoirom gi President Hawam Ziten, Social Activist Kaisam Raju Amadi, Local Leader Kayana Akanaba Mithunglen Singoina Saruk Yaduna, Manamatum Singh Yantoki. Loisilakpada Maruiba Pau Amukahana Pizari. India ki Prime Minister Narendra Modi ga Manipur ki Chief Minister Nongtawon Biren ga Kanglup ki irang haurakhiba matungda ahanba oina ngarang India ki konung Delhi da unakre Mipum khudingmak na angam mamateng pangnaduna kumjalu singani kontra faubada leibak asidagi hepatitis laina muthatna bahona minasi haina Helen Family Welfare Minister Dr. Sapam Ranjan na phongdokre MLA Nurul Hassan Aluching Baketugao Kendra gi miyam na nafsagi jeng phangdabagi mayogte Imphal East DC Office to Thomson Kre
अमती चेंग येलमदबा अदु येनबा हौरे MLA Nur Hassan नामियोय खरा खोमजिलगा चेंग येंदे हाइन इरांग हौरिबसी MLA ना सानबा लीलानी हाइना खेत्रगांव केंद्र की मनुंग चनलेबा मैरापाइबी लूप अमदी क्लब सिंगना फोंदोरकली ngasi goina sandok chaba ISCOM media gi pau matanga sida loijere mideng tabiribu singbu amuka hana khurumjari